Manipur Sarkar na amadi India Sarkar na tumin na election bagi wakalon thadok piu hai ba angang asigi langlalang jin athuba matamda pung nipuni pansigi manungda puthokta ba targadi Bangladesh thuiba Iran che tholo hoi hainingai leite ba Kukina nahani phajin khibagi chatharakpa ban hujik numit tasalawa pabo imai ben sing lambi nise hai 102 da koi seminar khalaga pamna lenagi mai magi jaga da phammaga leinari amadi mai ben sing jigi hujik masi lengdi jajing sinarti phawo lengoi hanan leinari mafam sida sorok mayai da loina tummaga leinana ba sem sanari ngakwa amadi ngasai dagi ni mi se koi masing yamna leram batu hujik tam tam nai hai changna yumda magi thabak su changna khiba duga amuk horen thola ga amuk mai ben sing changkhiba sing hujik leiri sing ga amuk sinaga dori bane tuna lampak somda su muk leiri sing jigi koi mayam amana nakal somda sak king thonggatna koi matang mi change songna ba sinari cha sinarti phawo koi memda mata hanjaloi habagi phirepta koi pulap masi lengna leina hai okay ba tang kun tare tagina tang kun cha phaw ba se koi ge Manipur Sarkar ge side tagi amadi koi ge mari leina ba security gi side tagi koi thaja ba kaya pirakra ba tang kun cha phaw ba pirakra ba adubu ngasi tang wangi ayuki pung ahom dagi di makhata ba khongjang ama hoina Thauban district ka ki hoiba koi ge iho ama Thauban district ki hoina apunba akoi district sigi ban aiba masi changchalaga lae changchalae ka lae ba ban se karigi damakta akoina yam chinglem na haiba tare chinglem na pangthu iba ban makala mane ba masida akai atoi laiba lambi sorok ta laiba amade mari leina ba official singi ama amagi maduda ayapa apanba akai atoi kaimta yaugdana shanti woina akoigi bansi pangthok chari Manipur Sarkar na amadi India Sarkar na tumin na election bagi wakalon thadok piu object tawba lanche yamna Manipur gi parja singi thamoida yamna songingai oiraba adugumba yamna sathiraba lan makana ma oire haiba angang asigi langlalangjin athuba matamda pung nipuni pansigi manungda puthokta ba targadi hogi India gi kachin koya da hogi tholiba Bangladesh thuiba Iran che tholo hoi hainingai leite ba aduna Manipur Sarkar amadi India Sarkar na masi athuba matamda haireba thoi amadi thoi ba haireba angang ase athuba matamda aikoigi micham parja miyam sing amadi GSC da athuba matamda pungni puni panchi gi manungda chinana ba hona biu pungni puni panchi gi manungda aija batare GSC na control to bang namauda dana akoi gi laiba thopi reiba parja miyam china hena kanchilak pa iona lairiba sarkar gi maikai da natraga akoi gi lairiba office sarkar gi office mayam sida hena akoi gi tholaiba parja miyam yuching asina thamoida khang mangamakta puba ngamakta gi madugi mairik pidagi maijau bi hauroi hainingai leite